ꯑꯁ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯍꯥ ꯀꯔꯤꯕꯣ ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯀꯣꯝꯕꯤꯔꯩꯅꯤ ꯄꯥꯝꯕꯅ ꯅꯨꯡꯁꯤꯔꯩ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯁꯤ ꯃꯤ ꯑꯃꯠꯇꯗ ꯄꯨꯜꯂꯨ ꯌꯥꯗꯕꯩ ꯋꯥꯅꯤ ꯑꯅꯤꯃꯛꯁꯤ ꯐꯥꯔ ꯂꯧꯔꯒꯦꯕ ꯑꯩ ꯅꯣꯏ ꯕꯥꯏꯛ ꯑꯃꯃꯝ ꯂꯩꯔꯁꯨ ꯂꯩꯔꯒꯦꯕ ꯕꯥꯏꯛ ꯂꯩꯕꯗꯤ ꯂꯩꯔꯦ ꯉꯥꯅꯨ ꯆꯔꯥ ꯑꯝꯇꯪ ꯆꯥꯖꯅꯤꯡꯕꯁꯤꯕꯨꯅ ꯍꯨꯔꯥꯟꯕ ꯍꯦꯛꯇ ꯀꯧꯕꯤꯕ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯑꯆꯧ ꯑꯆꯧꯕ ꯍꯨꯔꯥꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯉꯝꯕ ꯍꯦꯛꯇ ꯀꯧꯕ ꯅꯤꯍꯥꯠꯄ ꯉꯝꯕꯁꯤꯡꯕꯨꯁꯤꯅ ꯑꯊꯧꯕ ꯍꯦꯛꯇ ꯀꯧꯕ ꯃꯋꯥ ꯑꯃ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯗꯤꯅꯔ ꯑꯃ ꯆꯥꯁꯤ ꯍꯥꯏꯔꯛꯑꯦ ꯃꯗꯨꯕꯨ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯗꯥꯏꯅꯦ ꯂꯩꯁꯤꯅꯨ ꯀꯩꯅꯣ ꯃꯌꯨꯝꯗ ꯂꯩꯖꯕꯅꯤ ꯁꯤꯗꯗꯤ ꯂꯩꯇꯦꯗꯅ ꯃꯤꯒꯤ ꯅꯨꯄꯥ ꯍꯥꯏꯁꯦ ꯃꯨꯟꯅꯕꯅꯦ ꯃꯨꯟꯒꯗꯕꯅꯦ ꯑꯩꯒꯤꯗꯤ ꯁꯛ ꯐꯖꯔꯔꯣꯏ ꯂꯟ ꯊꯨꯝꯒ ꯑꯝꯇ ꯄꯥꯝꯖꯗꯦ ꯑꯩ ꯑꯝꯇ ꯂꯧꯖꯔꯦ ꯀꯔꯤꯒꯤꯅꯣꯕ ꯀꯣꯂꯦꯖ ꯀꯥꯔꯛꯏꯁꯤ ꯅꯣꯏ ꯑꯁ ꯑꯣꯖꯥꯁꯦ ꯄꯥꯡꯗ ꯍꯪꯉꯤꯌꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯒꯤ ꯄꯩꯁꯥ ꯂꯧ ꯅꯨꯡꯉꯥꯏꯅꯕ ꯀꯥꯏꯅꯤ ꯑꯣ ꯑꯩ ꯕꯤ ꯕꯨꯗꯨ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯒꯥꯔꯤ ꯂꯩꯕꯤꯕꯩ ꯎꯠꯄ ꯂꯥꯛꯏꯅꯦ ꯐꯖꯩꯍꯦ ꯑꯟꯁꯔ ꯐꯥꯎꯗꯤ ꯐꯖꯩ ꯍꯩ ꯁꯤ ꯀ꯭ꯔꯦꯛ ꯅꯪꯗꯤ ꯃꯤꯡ ꯆꯠꯂꯤꯁꯤꯗꯤ ꯀꯨꯁꯤꯅꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯕꯥꯏ ꯅꯈꯣꯏ ꯃꯉꯥꯏꯔꯦꯅꯦ ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯇꯝꯃꯤꯁꯦ ꯅꯣꯡꯗꯝ ꯀꯥꯏꯗꯅꯣ ꯃꯥ ꯁꯖꯤꯛ ꯐꯥꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯣꯡꯗꯝ ꯑꯣꯏꯕꯨ ꯑꯩ ꯁꯣꯝꯗ ꯀꯩꯅꯣ ꯃꯥ ꯄꯨꯔꯛꯏꯁꯤꯅ ꯑꯩꯅ ꯋꯥꯔꯝꯕꯅꯤꯅꯦ ꯁꯤ ꯐꯨꯂꯥꯏꯃꯤꯅꯦ ꯀꯩꯅꯣ ꯐꯝꯃꯨ ꯄꯣꯠ ꯄꯨꯔꯛꯏꯔꯣ ꯄꯨꯔꯛꯏꯃꯤꯅꯦ ꯅꯪꯁꯤꯐꯧꯗꯤ ꯀꯌꯥꯝ ꯋꯥꯏ ꯅꯪ ꯊꯤꯕꯗ ꯅꯨꯡꯉꯥꯏꯔꯦ ꯌꯨ ꯅꯣꯏ ꯁꯨꯡꯉꯕꯣꯏ ꯊꯛꯀꯦ ꯍꯥꯏꯔꯦꯀꯣ ꯅꯣꯏ ꯌꯨ ꯁꯨꯡꯗꯦꯗ ꯑꯩꯈꯣꯏ ꯊꯛꯇꯦꯗꯅ ꯅꯣꯏ ꯁꯨꯡꯕꯩ ꯑꯩꯈꯣꯏ ꯊꯛꯄꯩ ꯋꯥꯅꯤꯅꯣ ꯃꯌꯥꯝ ꯐꯝꯕꯤꯔꯝꯃꯤ ꯍꯣꯏ ꯅꯪ ꯌꯨ ꯀꯌꯥꯝ ꯊꯧꯋꯦ ꯀꯌꯥꯝ ꯊꯧꯒꯦꯕ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯂꯤꯡꯂꯤꯉꯩꯗꯤ ꯈꯛꯇꯅꯤ ꯃꯁꯤ ꯊꯥꯖꯜꯂꯛꯇꯅ ꯃꯁꯤ ꯅꯥꯅꯤꯌꯦ ꯍꯦ ꯅꯃꯤꯠꯇꯣ ꯀꯣꯊꯣꯔꯛꯑꯣ ꯍꯥ ꯅꯃꯤꯠꯇꯣ ꯀꯣꯊꯣꯔꯛꯑꯣ ꯃꯤꯇꯥꯅꯤꯌꯦ ꯃꯇꯨꯡ ꯊꯛꯈꯤꯗ꯭ꯔꯣ ꯊꯥꯒꯨꯝꯁꯤꯔꯥ